amuk tumin lay malang amada tauduna layri Chingle loyana tumin lay kibaduda hairi Kadorage amuk tumin layrade makhadi Loya mai thong du khara olaktuna hairi Yarese pungsu thengzil hannawa tawrase Kaidobe handoiba ide Mapung fadana yumdaga hanbadi oiraroi Ngasigi nangna lidre nangina tung inaraga chatlani Lire loiraga isana khangna chatkrani Bai nang sidiba waribu loire kaino Aina mapalda layingida ay mongonda chithi kyarak thaki Adubo fangbra fangdabra khangde chithi ama fohalakide Ay maana karim haraktabaduda haifang tawfum khangide Ay Manipurda thokrasira khalle Adubo exam aya naksilakpana ay Manipurda thokpangamkide Ay sumakhatana mongonda chithi thakidre Ayna exam loiduna yumda halakpa numit ado Taboy ayna aybu airporta lawbala ammi Aduda ayna mabu oningmanbagi magi khonjal taningmanmana moigi mayum tana chatlammi Aduba numit ado ay asuki matik ningba kaina pendaba ningamdaba haibado oiki Karamna Loya khangawdana mitlo pirang ihawraktuna makhondu nit lawna amo makha taraklami Ayna moigi mayum chatluba numit ado Magi khonjal thoktraba Magi mami oiraba photo do Moigi mangol mayada thambadu thengnaki Matawdu obada ayasuki matik thamoi kaiki Magi manaw nupi lingse layramki Manasu ay khangdaba male Ayso mai manaw nupi ni haiba khangkide Aduda ayna hangbada Moi machedi laikidaba thama phazala hairaki Ay madugi pawdu tabada Pendaba ningamdaba na Magi photo dubo aigi thanungda china konsinjaki Aina magi da maglayrakpa phirol singdo Magi mafamduda thanamki Aduga ay hoy mai haida yumtana laki Aina taina fam khangraba Khoi saunaraba machet tana kairaba thamoisina Imungdugi pochai pumba machet tana langkhaiduna thugaiki Ima babungsu aigi moongduda nungsa thiduna chansalaki Premna Kainu tawriside Loya kainu nang tawri mayam sibo Ibungo se tawgano mi adumna Machabu khamba changli loya mamittagi mapitana Nupa mana mamittagi mitlu pirang chintarak paibasi Makogi khang mangambagi pangal ado loisilakpagi ni hainaribani Aigi nakta noi kanam changakan Noi pumnamak aigi yeknaba ngaktani Aina noi busu thazaba ngamoy Nang ngasi yumda hek thunglabaga Mari makong sandaba wa kaya mangaglibasa karigino Noi na aigi chanubo hatpa natra Masi yenguna hei Mathong maram khangdaba nupi amabu Ayna kari thawlaydana hatkadoribano Mema nacha singawre nang namuk tayo Yare ay loyna khangi Noyna aigi chanubo hatpane Mane aydi angawbane angawba Pharene Nang na aykoyna chanubo hatle haibasi Jungmina khali sinine Nang madugi evidence proof pungnamak piba ngamgadro Ngamgani ay soydana ngamgani Hausimak magi achumba khangba ngamdrabaso Kaunadi achumba singdo soydana khanglakini Ayna ngasi wasakli Ngasi haiba numit sidagi ay magi chap chaba langlalangsin khangba ngamdrike yumsida amu hana khonglara khraroi yengune mase mi mana amu machage sawbo themsinaba kyarak hone ibungo nangbo sawkhino mi asengba pumnamakto aikhoi myam changduna thigatabani karigino nangna maram khangdana napada dokthina kanthi thokra sawri dubo isa waramlani lamsang lakpagi lao noine silana ne nangi chana baloina semba loirabani Machage sawbado phana phathana batawse adubo loyana yaba kawba leikide aduga akhoina dum sawba hengalaktuna ai ngasimak hausimak nyumsi thadoktuna chatkani kari noi bungo nangna haidubo ngaktang prem di machage wahaiduda tingak yenglaga wadi ngangdana lei aduga loyana amu makha tarai aini yumsidagi khongkap ama thangdokkibaga noi ebu khamakpa yaroi aibu karigumba pawche khuthangda aigi khongul hek lirakpada Numituda ay saitan da society oraga sigani Hairaga loya magi suitcase ado amuk paikhatuna thoki Me mama chabu chatkinu haina tamna sonthang yina kauzarami Loya na marak thatuna magi watch tu yenglatuna hairei Bai fagina te pungse ayawremi thengi chatnaba tawrase wari sida loireba sidagi kari ahenba khangningi Chinglena nokpe tawna ado ngaikone Nangna ngawba saraga tamo pari hoida kamai leramiba Loya mamit ado haipet phaini yengli Chingle loya gi mit yeng khangladuna
Sina las ay atay hen makem hangaroiba hangning babudi yam lay ado madu khaktang loya ningsa sor ama sangna chingkhatlaga tapna honday aduga hairi aini yumdo hek tholakpada akoi sir DSP thingnaki mana ibu inspector oirani haina nungaina wari torami aduda aina ai thokpa pumba amata chithadana lirami adudagi sir aikhoini sinaraga lambigi chidai amada ai angawbagi saklon lawduna laiki madudagi tamo pari thengnaki yadribo Chingle loyagi wangang masak makha wa taba ngamdana noksinaduna ihari ado nangkarang kanda khoida laktoino ko na harake adu dinga sigidi hanarasine yani prabhu ai han hanjaramage hairaga chinglen chat khirami loya so gari de start tawduna thoraklami chingkhegi yumlomda matam madu numit sanglamdagi nongchu lomda thokli banumi dangwairamgi sana kori chain manong sabi tholakpa matamni Leisna pari kitchen room da ngambagi maramda maray tongnarami. Lingzil na chak thongatlami. Leisna na table do da layriba sim amma lawduna chingna mabung doon silaga maray tawri. Ay na haydo ngambadi adungba mina tena. Mi Home Minister macha oijaras yam phabanena. Mara layta banina thuna thado krisini. Masida tamo na mathong maramdi khangdana mi mathaw laytadana miwangang na bagi mawa taraga ngambabula na khalini ne. Idea khangabani mana do main taramoi haibase pari machanu pigi break phathaba leitaba machinduda onsinaba lemoi haibase khangladuna hoi phare ichanna adumna khallabani ne ibung kari mate hairaroi adone ba tamona khangdadana makoini marai daba dalingseldi chak ta thongna noi pari machannu onsinaba tallamale yare se ay soi phokdong walking thokige lingzel ibung chak lame ko ama lai hori se ngang na bada ai pukka se kelom tore asai bok tong walking thokige somdana ngamba mapa hoigi dining room da wari sanarami tanja du tomal lemon juice sem laga purai aduga ngahak tumin lip tuna lei tomal na tumin lip tuna lei baduda ngamba na mun na yinglak tuna kaidore ta toma swai da lip lai rade tole na amo tomal chalo nangi thabak daw zaruro Tomal maray latlaw hoy sir. Hairaga tomal tree do pairaga thoki. Ngamba lemon juice do paikatlaga hairi. Pabo, nasagi nupa madubu CID loya ngamba ne haiba. Madu ay thoktabani. Ay maabot hazaba sukmam ngamoy. Aduga lebak sige ning thaw oiriba. Pabong prem na karigi magi mayok tawa ngang jibano. Natraga maana pabong prem da tretan tawbas oidan oigani. Maduga nupa do aphabi midi mande. Tanjadu da magi kolai ngamba lesna oirambatuda mapagi mangda wari sananingdana folae hairaga magi ka da changki chak charabo nangbo chari nangdi chadda khoi pawong wari sanarambani ado nangarang police na phai haido kaigino ngambai papa khana moi officer mathomrang khangdaba khrana aibu smuggler ni haidana farini ado edi ira laitamni thalore edana ado leisna Kaidoragi tuminere kaishudodida ado leisna noida leiba angawa ngamba haibado kai lekragi khangdeda madugi angawbado aikhoidaga lakhidre akhoi tamona haibada tamo chinglen hoida laying bagi thamkhrai gum towi o adudi thamage ko ai chak sana ba kore tak to upaga torake hai ngamba wa khangda sum chingna behen gatlami aduga amu mathanda nokphe tawdna soli nang angawa nate Nangi maramda aina karigumba khradi thigat patai asomdana chingkhai loya chak to pagawari saurami loya nasai nang na chatkhaba tungda aikhoi team khai meeting tawi aduda DSP ne haibada nang transfer tawbagi wari tawni ado confirm di tadri nang transfer tawradi yang popida tabi ai hini madu pumna ma Home Minister na silakpo oiramale loya chingkhai no phe tawduna chingkhai Aibu moina thamning mo from the transfer thajasano adubu aidi aina changsilibo khongpam sidi hallaroi mogi amot pa maikhom pumnamak aina amamam to oina miyamda khangangani asumna namit to hokiduna loya cha hek topaga chingkhei da karin ta hairamdana thoki chingkhei loya na mangonda karin ta hairamdana gari thoki baduda machinda soli kaidor wazano loya ingo cha ge chicken center damnala ami
ingoo chasu laya uratuna yen sembado loisindana loyai manang changi sir onthokna thajadana nungai bro aina haikibadu di kamai tore sir manung changsi asomda manung changlaga phammi aduga ingoo chana magi upu amadagi photo khara puthoraklaga madu loya da utli maraktudagi thawbagi photo lokhatlaga loya da hairi masigi thawba haiba thikadar singarang nahandagi magi hotel duda nupi khra pusillaga chahida bajinjak nupi singda pizza pithak tawduna lei haibagi pau chapchana fangi ngarang sunmidang wairams aigi da laktuna sa laikibani nupi mari manga su magi gari manung da yauri nupi singdu su nahangaktani inkhatlibi nupi macha singni oh yare marakta ai sida lakani hoi sir yorgi ko ai loya thinthaba tawdana thawbagi hotel tamna lai thawbagi hotel mapalda mi khra su la ammi loya ma su thawbagi mi ni haiduna changli loya ngasidi thawbaba miyamda magi phattabali chatpumba khanganlagi khallaga hotel manung tamna changli hotel du asuki matik chawi loya laptakna hotel manungda ngambaga lesnaga leibadu urammi loya matik leina lakhibadu lesna leibu ubada loya magi makhut makhong chimbal leiton phau phajin bagum tawki loya manungda changamdana adumak thorai somdana loya bu transfer tawri haina DSP na loya da phone tawri loya nang hayeng mak yangang pokpi district ta chatabe yadre ai home minister da di kanna haibani adubu moina yaba ko baleiti moigi makhada leirubana ai nangi na teng pa ngamdre sir kaishu khanbirun moina chawduna kyam kuina chawgani ai hayeng mak chatna ba sem sa jage sir thamjare hairaga phone thamlammi somdana prem macha singi lamdam amada transfer tawri haina mi mada tamlammi pawdu tabada mi madi khorang koi sauna duna prem do onchilaktuna saun hairi masi pumna makse makhoi pabungna loina thoan mangak karamna kayam kuire ichagi masak uraktaba moi pabungni na chabu nungsiba na tiye na chabu transfer tawraga moi pabungna hoi mai karin ta haidana tumin leisan basibu karamba mapagi thamoino isadugi thamoiduna aikhoiba kayada warawram gadaba pumna makse moi pabungna karin ta khangsin usinadana lairi basibu karigino machagi mecha khangiba premni nupa am oibagi awabu pumna maklot silaga thamoida thamlibani yare mema nangwa makha tarano hairaga prem thoki somdana loya transfer tawre pau tabada ngambadi nungaibana khamthengi ngasi di loya nganna hanjilaklaga hayeng kidama poche loisilami chingkhei solution we yawi chingkhei na yam nungaitana angam mathau singsi mogi kana bada khalle moidi mogi pocket ta amado badan lehoba sini moina pamjariba hayeng dagi di nang ega supullar yam nungaite nang boina gadro kaidobe haina roidoribano miyoi bai khoi se jiba pupnamakti athoibane hairibane sao checksing na moigi chana ba mafam thi thidana koi pai pai duna leirisidi ekhoi su mafam amadagi mafam amada leina bo hona gadabane hoi chumme dubudi tanjadu de chingkhei gi mamana chak sa se haina koraklami lao imana chak sa na ba kore hoi asumna namit ado mang haukhirami loya iru mai thazaba loiduna loishinba loiduna thoraklami chingkhei gi mamana loya da khamlami loya ke dorage ima haiduna hangi isana chatpada khurong thangdana ba ima manam nambige kadai dagi no khangde mama mi mana mana chatam laida manam nambi khibadu ningsinglei aduga mi lu pirang chena makok tu tapna non tharai phazan chatloko gari ke do tapna tho hoima haiduna loya chingkhei punna thomi dei chingkhei na amo horen yoboga phone toro ko moyang ang popida nupi masak phasabi yam lei haibani ko ama try toro udana nang nang basidi bai haiduna loya gari start to bohorami chingkhei da chalo khige hoi gari thauna mama boning singlei mama na ma bolu na tawsaba ma bo odabada ngak tang lei ta da ba mama ni khanbada loya nungaita gari do sumlip tana thorakpana yangang pokpi lamdam yoraklami tanjadu da nupi ama khangudana chansilaki loya subab oi hodabana nupi do gari na thinglammi ka hena sokpadi oiramdi tamna thorakpagi nupi do kaya sok hodabani mana khara kalap thorakpadi nupi do thawai mangba yaribani ima
ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯪꯂꯗꯨꯅ ꯒꯥꯔꯤꯗꯤ ꯀꯨꯝꯊꯔꯛꯂꯒ ꯑꯁꯣꯛꯄ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯤꯗꯨ ꯃꯈꯣꯡꯗꯨ ꯈꯔ ꯁꯣꯛꯂꯝꯃꯤ, ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯇꯥꯔꯝꯃꯤ꯫ ꯂꯣꯌꯥ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯁꯝꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯂꯤ꯫ ꯉꯁꯤ ꯑꯍꯥꯟꯕ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯄꯗ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯈꯜꯂꯨꯕꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯌꯥ ꯃꯄꯥꯟꯗ ꯂꯩ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯂꯣꯌꯥꯗ ꯍꯪꯂꯛꯏ, "ꯏꯕꯨꯡꯉꯣ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ? ꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯁꯤꯗꯣ ꯄꯨꯈꯠꯀꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯖꯕꯅꯤ, ꯑꯗꯣ ꯏꯕꯨꯡꯉꯣꯕꯨ ꯈꯪꯕꯤꯕ꯭ꯔꯥ?" ꯅꯨꯄꯥꯗꯨꯒꯤ ꯈꯣꯏꯔꯤ ꯇꯧꯕ ꯋꯥꯉꯥꯡ ꯇꯥꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ "ꯄꯥꯕꯨꯡ, ꯗꯣꯛꯇꯔꯅ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤꯕꯗ ꯉꯥꯏꯔꯤ." "ꯑꯣ." ꯅꯨꯄꯥꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯑꯃꯨꯛ ꯃꯆꯤꯟꯗ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯤ꯫ "ꯇꯥꯏꯕꯪ ꯃꯄꯨ, ꯏꯆꯥ ꯂꯨꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯕꯤꯅꯨꯀꯣ." ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯊꯋꯥꯏ ꯁꯥꯗꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯤꯠꯇꯨꯗ ꯐꯝꯊꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯗꯣꯛꯇꯔꯁꯨ ꯊꯣꯛꯂꯛꯏ꯫ ꯂꯣꯌꯥ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ, "ꯑꯁꯣꯛꯄꯗꯨꯕꯨ?" "ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ, ꯃꯥꯒꯤ ꯃꯈꯣꯡꯗ ꯈꯔ ꯁꯣꯛꯄ, ꯑꯗꯨꯒ ꯀꯣꯛꯇ ꯈꯔ ꯁꯣꯛꯏ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯔꯒꯗꯤ ꯕ꯭ꯔꯦꯟ ꯃꯅꯨꯡ ꯌꯧꯍꯧꯗ꯭ꯔꯤꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ." "ꯗꯣꯛꯇꯔ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯗꯣ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯥ?" ꯇꯧꯔꯔꯣꯏ. ꯃꯥꯁꯨ ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯕꯅꯤ. ꯍꯣꯔꯦꯟ ꯄꯨꯡ 3 ꯑꯗꯥꯏꯗꯅꯦ ꯍꯟꯕ ꯌꯥꯔꯅꯤ." ꯂꯣꯌꯥꯅ, "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ." ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯂꯨꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯄꯥꯅ ꯃꯆꯥꯒꯤ ꯀꯣꯛꯀꯤ ꯑꯁꯣꯛꯄꯗꯨ ꯇꯞꯅ ꯄꯥꯏꯗꯨꯅ, "ꯏꯆꯥꯕꯨ ꯊꯣꯝꯂꯝꯂꯤꯕ ꯃꯤꯁꯛꯇꯨ ꯏꯆꯥ ꯈꯪꯗꯕ꯭ꯔꯅꯦ? ꯏꯄꯥꯗ ꯍꯥꯏꯌꯨꯅꯦ." ꯂꯨꯁꯤ ꯂꯣꯌꯥꯗ ꯇꯉꯛ ꯌꯦꯡꯂꯛꯏ꯫ ꯂꯣꯌꯥ ꯂꯨꯁꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄꯗ ꯊꯃꯣꯏꯗ ꯑꯀꯥꯏꯕ ꯂꯤꯛꯅꯦꯟꯗ ꯊꯤꯟꯕꯒꯨꯝ ꯆꯩꯅꯥ ꯐꯥꯎꯔꯝꯃꯤ꯫ "ꯄꯥꯕꯨꯡ, ꯏꯃꯥ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯑꯩ ꯌꯥꯏꯉꯪꯄꯣꯛꯄꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯄꯅꯤ. ꯑꯩ CID." "ꯑꯩꯅ ꯂꯝꯕꯤꯗ ꯁꯨꯝ ꯒꯥꯔꯤ ꯊꯧꯔꯛꯄꯗ ꯑꯩꯅ ꯁꯣꯏꯈꯤꯗꯨꯅ ꯂꯨꯁꯤꯕꯨ ꯑꯩꯒꯤ ꯒꯥꯔꯤꯅ ꯊꯣꯝꯕꯅꯤ. ꯑꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ." ꯃꯆꯥꯕꯨ ꯁꯣꯛꯍꯜꯂꯤ ꯍꯥꯏꯅ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯏꯆꯥꯒꯨꯝꯕ, ꯅꯪꯁꯦ ꯑꯊꯣꯏꯕ ꯃꯤꯅꯤꯅꯦ. ꯅꯪꯅ ꯁꯣꯛꯈꯤꯗꯨꯅ ꯏꯆꯥ ꯂꯨꯁꯤꯕꯨ ꯊꯦꯡꯖꯤꯜꯂꯕꯁꯨ ꯏꯆꯥꯕꯨ ꯅꯪꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯗꯨꯅ ꯂꯥꯌꯦꯡꯕꯤꯔꯝꯕꯁꯦ, ꯑꯁꯤꯃꯨꯛ ꯄꯦꯟꯕ, ꯁꯤꯃꯨꯛ ꯍꯔꯥꯎꯕ ꯂꯩꯇ꯭ꯔꯦ." ꯅꯨꯄꯤꯗꯣ ꯃꯔꯧ ꯂꯩꯅ, "ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏꯁꯤꯁꯨ ꯁꯦꯜ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯗꯦ. ꯑꯁꯣꯛꯄꯁꯤꯁꯨ ꯐꯅꯕ ꯍꯤꯗꯥꯛ ꯂꯩꯅꯕ ꯁꯦꯜꯁꯨ ꯂꯩꯇꯦ. ꯍꯣꯔꯦꯟ ꯍꯟꯕꯒꯤ ꯁꯦꯜꯁꯨ ꯀꯔꯝꯅ ꯍꯟꯒꯅꯤ?" ꯅꯨꯄꯥꯗꯨꯅ, "ꯀꯔꯤꯅꯣꯅꯦ ꯅꯨꯄꯤ, ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ? ꯏꯆꯥꯒꯤꯕꯨ ꯀꯔꯤꯒꯤ ꯁꯦꯜ ꯂꯩꯇꯅ ꯇꯣꯛꯀꯗ꯭ꯔꯅꯦ?" ꯂꯣꯌꯥ ꯃꯥꯒꯤ ꯄꯔꯁꯇꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ ꯅꯨꯄꯥꯗꯨꯗ ꯄꯤꯗꯨꯅ, "ꯄꯥꯕꯨꯡ, ꯂꯧꯁꯤꯟꯕꯤꯌꯨꯁꯦ." "ꯀꯩꯗꯧꯕꯩ ꯄꯥꯕꯨꯡ ꯑꯣꯏꯅ ꯄꯨꯊꯣꯛꯇꯣꯏꯅꯣ? ꯑꯩꯅ ꯁꯣꯏꯕꯗꯒꯤ ꯁꯣꯛꯍꯟꯕꯅꯤ. ꯁꯦꯜꯁꯦ ꯂꯧꯁꯤꯟꯕꯤꯌꯨ, ꯌꯥꯝꯗꯦ, 10,000 ꯈꯛꯅꯤ." ꯄꯩꯁꯥꯗꯣ ꯎꯕꯗ ꯅꯨꯄꯤꯗꯣ ꯃꯃꯤꯠ ꯊꯛꯀꯠꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ, "ꯀꯔꯤꯒꯤꯔꯅꯦ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯤꯗꯤ? ꯌꯥꯝꯃꯜꯂꯤꯅꯦ." "ꯀꯔꯤꯒꯤ ꯌꯥꯝꯕꯅꯣ ꯄꯥꯕꯨꯡ? ꯁꯤꯕꯨꯗꯤ ꯀꯣꯟꯅꯔꯣꯏꯗꯧꯔꯤꯕꯅꯤ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯁꯦꯜꯒꯤ ꯃꯊꯧ ꯉꯥꯛꯇꯅꯤ. ꯑꯩ ꯗꯣꯛꯇꯔ ꯃꯅꯥꯛ ꯆꯪꯉꯨꯒꯦ." ꯍꯥꯏꯔꯒ ꯆꯪꯈꯤ꯫ ꯂꯨꯁꯤ ꯂꯣꯌꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯄꯥꯗ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯃꯤꯒꯤ ꯁꯦꯜꯗꯣ ꯄꯤꯊꯣꯛꯈꯣꯕ, ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯈꯟꯈꯤꯅꯤ." ꯃꯃꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯂꯗꯨꯅ, "ꯑꯣ, ꯏꯆꯥꯗꯤ ꯋꯥꯒꯁꯦ ꯈꯪꯈ꯭ꯔꯕ ꯖꯥꯠ ꯑꯣꯏꯔꯦꯀꯣ. ꯃꯤꯅ ꯄꯤꯔꯛꯄꯁꯦ ꯂꯦꯝꯅ ꯄꯤꯔꯝꯕ ꯅꯠꯇꯦꯅꯦ, ꯅꯪꯕꯨ ꯊꯦꯡꯂꯝꯕꯒꯤ ꯃꯃꯜ ꯄꯤꯔꯝꯕꯅꯤꯅꯦ." ꯂꯨꯁꯤ ꯃꯃꯥꯗ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯥ ꯆꯪꯂꯛꯂꯝꯃꯤ꯫ "ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯌꯨꯝꯗꯣ ꯊꯤꯔꯒ ꯍꯤꯗꯥꯛꯁꯦ ꯂꯩꯔ ꯊꯤꯜꯂꯛꯑꯒꯦ ꯍꯣꯔꯦꯟ. ꯍꯧꯖꯤꯛꯇꯤ ꯆꯠꯅꯕ ꯇꯧꯔꯒꯦ." "ꯀꯔꯤꯒꯤ ꯏꯆꯥꯅ ꯇꯍꯥ ꯆꯠꯈ꯭ꯔꯗ꯭ꯔꯅꯦ? ꯏꯆꯥꯒꯤ ꯑꯣꯐꯤꯁ ꯃꯐꯝꯗꯨꯁꯨ ꯇꯥꯛꯆꯒꯦꯅꯦ. ꯅꯆꯟꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤꯅꯦ." "ꯑꯗꯨꯁꯨ ꯌꯥꯏꯌꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯂꯣꯌꯥꯒꯤ ꯒꯥꯔꯤꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯂꯨꯁꯤꯕꯨ ꯃꯃꯥ ꯃꯄꯥꯅ ꯁꯧꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ꯫ ꯂꯣꯌꯥꯅ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ, "ꯄꯥꯕꯨꯡ, ꯆꯠꯅꯕ ꯇꯧꯔꯒꯦ." ꯏꯕꯣꯇꯣꯝꯕꯤꯅ ꯍꯧꯒꯠꯂꯛꯇꯨꯅ, "ꯀꯔꯤꯒꯤ ꯏꯆꯥꯅ ꯇꯍꯥ ꯆꯠꯀꯗ꯭ꯔꯅꯦ? ꯆꯥꯒ ꯊꯛꯑꯒ ꯏꯄꯥꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯕ ꯌꯥꯏꯗꯅ." ꯂꯣꯌꯥꯁꯨ ꯍꯣꯏ ꯍꯥꯏꯅ ꯂꯨꯁꯤꯒꯤ ꯐꯃꯨꯡꯒꯤ ナꯀꯟꯗ ꯂꯩꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯆꯨꯡꯂꯨꯏꯅ ꯑꯃꯨꯛ, "ꯑꯗꯨꯗꯤ ꯏꯃꯥ ꯆꯥ ꯂꯣꯟꯕꯤꯔꯨꯈꯤꯒꯦꯀꯣ." ꯏꯕꯣꯇꯣꯝꯕꯤꯅ, "ꯆꯠꯂꯣ, ꯍꯥꯎꯅ ꯂꯣꯜꯂꯨꯀꯣ." "ꯍꯣꯏ." ꯍꯥꯏꯔꯒ ꯆꯨꯡꯂꯨꯏꯁꯨ ꯆꯪꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯜꯗꯒꯤ ꯅꯍꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ, "ꯏꯇꯩꯃ." ꯏꯕꯣꯇꯣꯝꯕꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯄꯥꯜ ꯊꯣꯛꯈꯤ꯫ ꯂꯨꯁꯤ ꯏꯁꯤꯡ ꯈꯧꯔꯥꯡꯒ ꯃꯥꯜꯂꯤ꯫ ꯐꯃꯨꯡꯗ ꯉꯥꯊꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯋꯥꯅ ꯂꯥꯝꯂꯝꯃꯤ꯫ ꯂꯣꯌꯥꯅ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯈꯨꯟꯒꯠꯂꯒ ꯕꯣꯇꯜ ꯃꯈꯨꯝꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯒ
ꯂꯨꯁꯤꯕꯨ ꯄꯤꯊꯛꯂꯝꯃꯤ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯅꯗꯨꯅ ꯂꯩ ꯑꯃꯁꯨ ꯏꯁꯤꯡ ꯍꯩꯕꯤꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯃꯁꯨ ꯊꯛꯅ ꯊꯛꯅ ꯂꯣꯌꯥꯗ ꯌꯦꯡꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯒ ꯅꯨꯄꯥ ꯑꯃꯒ ꯆꯪꯂꯛꯏ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗ ꯃꯄꯥꯗꯨꯒ ꯅꯨꯄꯥꯗꯨꯒ ꯌꯦꯡꯅꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯐꯤꯡꯒꯠꯅ ꯍꯥꯏꯔꯛꯏ ꯍꯦ ꯀꯅꯥꯔꯥ ꯃꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯤꯁꯤꯗ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯏꯁꯤꯡ ꯏꯟꯕꯤꯕꯗꯤ ꯅꯪ ꯀꯅꯥꯔꯥ ꯑꯅꯤꯗꯨꯁꯨ ꯅꯨꯄꯥꯗꯨꯅ ꯈꯪꯉ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯂꯣꯌꯥ ꯏꯁꯤꯡꯗꯨ ꯇꯦꯕꯜꯗ ꯊꯝꯃꯤ ꯂꯨꯁꯤꯗꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯊꯛꯀꯠꯇꯨꯅ ꯏꯁꯤꯡ ꯑꯣꯊꯣꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯆꯨꯡꯂꯨꯏꯅ ꯆꯥ ꯄꯨꯊꯣꯛꯂꯝꯃꯤ ꯆꯨꯡꯂꯨꯏ ꯑꯄꯨꯏ ꯎꯕꯗ ꯍꯔꯥꯎꯅ ꯑꯄꯨꯏ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯕ ꯏꯇꯩꯃ ꯑꯩ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯗ ꯑꯩꯈꯣꯏ ꯂꯨꯁꯤ ꯁꯣꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯄꯥꯅꯁꯨ ꯃꯥꯒꯤ ꯑꯅꯥꯕ ꯍꯪꯉꯨꯆꯣ ꯍꯥꯏꯅ ꯂꯥꯛꯄꯅꯤꯅꯦ ꯑꯗꯣ ꯂꯨꯁꯤꯒꯤ ꯍꯤꯗꯥꯛ ꯂꯩꯔꯕ꯭ꯔꯣ ꯂꯩꯇ꯭ꯔꯗꯤ ꯂꯩꯕꯤꯔꯨꯒꯦꯅꯦ ꯑꯩ ꯌꯥꯔꯅꯤꯌꯦ ꯍꯤꯗꯥꯛꯇꯤ ꯏꯝꯐꯥꯜꯗꯒꯤ ꯏꯕꯨꯡꯉꯣꯁꯤꯅ ꯂꯩꯕꯤꯔꯦꯅꯦ ꯑꯄꯨꯏ ꯂꯣꯌꯥꯅ ꯍꯤꯗꯥꯛꯇꯨ ꯂꯩ ꯍꯥꯏꯕꯗ ꯁꯥꯎꯅꯤꯡꯅ ꯀꯔꯤꯒꯤ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯑꯒ ꯃꯥꯅ ꯂꯨꯁꯤꯒꯤ ꯍꯤꯗꯥꯛ ꯂꯩꯕ꯭ꯔꯅꯦ ꯂꯨꯁꯤꯒꯤ ꯍꯤꯗꯥꯛꯇꯤ ꯑꯩꯅ ꯂꯩꯒꯗꯕꯅꯤꯅꯦ ꯑꯄꯨꯏꯒꯤ ꯋꯥꯗꯨ ꯂꯨꯁꯤꯅ ꯇꯥꯅꯤꯡꯂꯝꯗꯦ ꯍꯩꯅꯗꯕ ꯃꯑꯣꯡ ꯀꯌꯥꯁꯨ ꯎꯠꯂꯝꯃꯤ ꯏꯕꯣꯇꯣꯝꯕꯤꯁꯨ ꯑꯄꯨꯏꯕꯨ ꯍꯩꯅꯗꯦ ꯀꯔꯤꯅꯣꯅꯦ ꯑꯄꯨꯏ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯏꯕꯨꯡꯉꯣꯁꯤꯅ ꯁꯣꯏꯗꯅ ꯏꯆꯥ ꯂꯨꯁꯤꯕꯨ ꯊꯦꯡꯖꯤꯟꯕꯗꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯁꯤꯕꯨ ꯀꯥꯏꯕ꯭ꯔꯅꯦ ꯑꯣ ꯃꯥꯅ ꯑꯩꯈꯣꯏ ꯂꯨꯁꯤꯕꯨ ꯒꯥꯔꯤꯅ ꯊꯦꯡꯖꯤꯟꯕ ꯃꯥꯅꯤ ꯆꯨꯡꯂꯨꯏꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯂꯗꯨꯅ ꯌꯥꯔꯦ ꯆꯥ ꯊꯛꯅꯕ ꯇꯧꯔꯁꯦ ꯑꯄꯨꯏ ꯅꯪꯒꯤꯁꯨ ꯄꯨꯊꯣꯔꯛꯀꯦ ꯐꯝꯃꯣ ꯏꯇꯩꯃ ꯌꯥꯔꯅꯤ ꯑꯩ ꯏꯇꯩꯃꯗ ꯁꯦꯜ ꯈꯔ ꯋꯥꯠꯄꯗꯣ ꯁꯤꯡꯒꯦꯅ ꯂꯥꯛꯄꯅꯤꯅꯦ ꯆꯨꯡꯂꯨꯏ ꯑꯄꯨꯏꯗ ꯃꯈꯥ ꯇꯥꯔꯅꯨ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯃꯁꯤ ꯍꯥꯏꯔꯒ ꯆꯨꯡꯂꯨꯏ ꯑꯄꯨꯏ ꯃꯄꯥꯟ ꯊꯣꯛꯈꯤ ꯂꯣꯌꯥ ꯍꯣꯏꯗꯤ ꯆꯥ ꯊꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯂꯣꯌꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ ꯄꯥꯕꯨꯡ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ ꯀꯩꯁꯨ ꯊꯣꯛꯅꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯂꯨꯁꯤꯒꯤ ꯃꯃꯥꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯕ ꯑꯣ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ ꯍꯣꯏ ꯑꯗꯣ ꯏꯆꯥ ꯂꯨꯁꯤ ꯅꯥꯕ ꯐꯔꯒꯅꯦ ꯑꯩꯈꯣꯏꯗ ꯆꯥ ꯑꯃꯨꯛꯇ ꯆꯥꯁꯤꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯆꯥꯁꯦ ꯂꯨꯁꯤ ꯅꯥꯕ ꯐꯔꯣꯀꯣ ꯀꯨꯏꯅ ꯅꯥꯕ ꯌꯥꯗꯦ ꯂꯨꯁꯤꯁꯨ ꯍꯣꯏ ꯍꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯂꯣꯌꯥꯒꯤ ꯏꯕꯣꯇꯣꯝꯕꯤꯒꯁꯨ ꯊꯣꯛꯈꯤ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯂꯨꯁꯤ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯃꯄꯥꯟꯗ ꯁꯥꯟꯅꯔꯤꯕ ꯑꯅꯤꯗꯨ ꯂꯣꯌꯥ ꯏꯕꯣꯇꯣꯝꯕꯤ ꯊꯣꯔꯛꯄꯗ ꯁꯞ ꯂꯦꯞꯇꯨꯅ ꯂꯩ ꯏꯕꯣꯇꯣꯝꯕꯤꯅ ꯆꯨꯡꯂꯨꯏꯅ ꯄꯩꯁꯥ 2,000 ꯆꯠꯄꯤ ꯈꯔ ꯄꯥꯏꯕꯗꯨ ꯎꯔꯗꯨꯅ ꯑꯄꯨꯏ ꯀꯔꯤꯒꯤ ꯁꯦꯟꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯅꯠꯇꯦ ꯅꯣꯏꯅ ꯇꯩꯃꯅꯒ ꯄꯨꯔꯤꯔꯥꯕ ꯆꯨꯡꯂꯨꯏꯅ ꯃꯔꯛ ꯊꯠꯂꯒ ꯀꯗꯥꯏꯗꯒꯤ ꯄꯨꯕꯅꯣ ꯑꯩꯅ ꯃꯤ ꯃꯔꯨꯞꯀꯤ ꯁꯦꯜꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯄꯨꯗꯣꯏꯅꯣꯅꯦ ꯑꯣꯟꯊꯣꯛ ꯋꯥ ꯉꯥꯡꯕꯤꯈ꯭ꯔꯦꯗ ꯌꯥꯔꯦ ꯑꯄꯨꯏ ꯅꯪꯁꯨ ꯍꯟꯈ꯭ꯔꯣ ꯍꯣꯏ ꯏꯇꯩꯃ ꯍꯥꯏꯔꯒ ꯑꯄꯨꯏꯁꯨ ꯆꯠꯈꯤ ꯏꯕꯣꯇꯣꯝꯕꯤ ꯑꯄꯨꯏ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯂꯒ ꯁꯣꯔ ꯑꯃ ꯍꯣꯟꯊꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯤ ꯅꯆꯥ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯕꯤꯔꯨꯆꯣ ꯑꯉꯥꯡ ꯃꯁꯥ ꯉꯝꯗ꯭ꯔꯤꯕꯗꯣ ꯑꯍꯣꯏ ꯍꯥꯏꯔꯒ ꯆꯪꯈꯤ ꯑꯁꯣꯝꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯣꯌꯥꯒꯤ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯆꯨꯡꯂꯨꯏ ꯂꯨꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯠꯇꯦꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯑꯅꯪ ꯑꯁꯨꯛ ꯌꯥꯝ ꯀꯜꯂꯤꯁꯤꯕꯣ ꯑꯩꯅ ꯁꯤꯟꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯐꯅ ꯁꯨꯀꯟ ꯈꯟꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯅꯃꯥ ꯅꯠꯇꯦꯅ ꯑꯩꯕꯨ ꯐꯠꯇꯅ ꯎꯕ ꯅꯠꯇ꯭ꯔꯣ ꯑꯩꯅꯗꯤ ꯏꯕꯣꯛ ꯊꯣꯛꯀꯤ ꯏꯆꯥꯅꯤ ꯈꯟꯗꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯅꯤꯉꯥꯏ ꯐꯅꯕ ꯁꯤꯜꯂꯤ ꯌꯥꯔꯣꯏꯅꯦ ꯅꯪꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨꯒꯤ ꯂꯝꯆꯠ ꯂꯧꯏꯅꯦ ꯅꯕꯨꯛꯁꯨ ꯐꯠꯇꯕ ꯅꯃꯥꯗꯒꯤ ꯇꯥꯗꯦ ꯏꯃꯥ ꯑꯗꯨꯇꯗꯤ ꯍꯥꯏꯕꯤꯒꯅꯣ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥꯗꯤ ꯑꯩꯍꯥꯛ ꯊꯛꯇ ꯆꯤꯡꯊꯣꯛꯇꯨꯅ ꯉꯥꯡꯕꯤꯒꯅꯣ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯕ ꯇꯥꯕ ꯆꯨꯡꯂꯨꯏ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯎꯠꯂꯒ ꯑꯩꯅ ꯁꯤ ꯍꯥꯏꯅ ꯅꯄꯥꯗ ꯇꯝꯃꯕ ꯍꯥꯏꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯨꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯅ ꯈꯣꯟꯖꯦꯜꯗꯣ ꯅꯤꯛ ꯂꯥꯎꯅ ꯏꯃꯥ ꯅꯪꯕꯨ ꯅꯆꯥ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯎꯕꯤꯌꯨꯕ ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯒꯦ ꯃꯁꯥꯒꯤ ꯈꯟꯕ ꯇꯥꯏꯕꯪ ꯄꯥꯜꯁꯤꯗ ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯏꯃꯥ ꯑꯁꯣꯝꯗꯅ ꯄ꯭ꯔꯦꯝꯒꯤ ꯀ꯭ꯋꯥꯔꯇꯔꯗ ꯊꯧꯕ ꯉꯝꯕ ꯏꯕꯣꯍꯜ ꯇꯣꯂꯦꯟ ꯃꯈꯣꯏ ꯂꯣꯏꯅ ꯄꯨꯜꯂꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯊꯧꯕꯅ ꯍꯧꯖꯤꯛ ꯄꯥꯎ ꯄꯤꯔꯦ ꯍꯦꯡꯉꯪꯄꯣꯛꯄꯤꯒꯤ ꯌꯣꯛ ꯈꯣꯛꯀꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯣꯏ ꯍꯌꯦꯡꯁꯦ ꯃꯣꯏ ꯂꯥꯛꯄ ꯈꯔ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔ ꯃꯣꯏꯒꯤ ꯈꯨꯟꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯉꯝꯕꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯍꯌꯦꯡ ꯏꯚꯤꯅꯤꯡ ꯑꯗꯥꯏꯗ ꯑꯩꯈꯣꯏ ꯊꯧꯕ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝꯗꯨꯗ ꯆꯠꯂꯨꯔꯒꯦ ꯇꯣꯂꯦꯟꯅ ꯑꯗꯨꯅ ꯐꯔꯅꯤ ꯅꯍꯥ ꯃꯣꯏ ꯑꯅꯤ ꯆꯠꯄꯅ ꯃꯤꯠ ꯅꯥ ꯁꯤꯡꯕꯁꯨ ꯅꯣꯏ ꯑꯅꯤꯅ ꯍꯦꯜꯂꯅꯤ ꯄ꯭ꯔꯦꯝꯅ ꯍꯣꯏ ꯑꯩꯒꯤꯗꯤ ꯄꯣꯠꯇꯨꯗ ꯌꯧꯍꯜꯂꯛꯎ ꯏꯕꯣꯍꯜꯅ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯄꯔꯁꯦꯟꯅ ꯀꯌꯥ ꯊꯧꯕꯅ
ꯃꯣꯏꯒꯤꯗꯤ 50% ꯈꯔ ꯍꯦꯟꯅ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯄꯅꯤ ꯄ꯭ꯔꯦꯝꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯂꯣꯌꯥ ꯀꯥꯗꯣ ꯃꯥ ꯈꯛ ꯂꯩꯕꯅ ꯏꯁꯤꯛ ꯁꯤꯛꯏ ꯑꯍꯤꯡꯒꯤ ꯊꯦꯡꯂꯛꯄ ꯃꯇꯝꯗ ꯀꯥꯎꯖꯤꯡ ꯍꯔꯥꯎꯒꯤ ꯃꯈꯣꯜꯅ ꯃꯉꯣꯟꯗ ꯍꯩꯅꯤꯡꯗꯕ ꯀꯌꯥꯗꯤ ꯄꯣꯛꯂꯝꯃꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯉꯤ ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯈꯩꯁꯨ ꯐꯣꯟ ꯇꯧꯔꯛꯏ ꯆꯤꯡꯈꯩꯅ ꯀꯩꯗꯧꯔꯤꯅꯣ ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯅꯪ ꯑꯣꯏꯔꯝꯃꯤ ꯉꯛꯏꯔꯕ ꯀꯩꯒꯤ ꯉꯛꯇꯣꯏꯕ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯒ ꯊꯦꯡꯅꯗ꯭ꯔꯣ ꯃꯤꯅ ꯍꯥꯏꯕꯗꯗꯤ ꯌꯥꯏꯉꯪꯄꯣꯛꯄꯤꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯌꯥꯝ ꯂꯩ ꯍꯥꯏꯕꯅꯤꯀꯣ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯂꯨꯁꯤꯒꯤ ꯃꯇꯧ ꯅꯤꯡꯁꯤꯡꯗꯨꯅ ꯉꯥꯏꯍꯥꯛ ꯃꯪꯗꯨꯅ ꯂꯩ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤ ꯂꯩꯔꯗꯤ ꯚꯥꯏ ꯑꯩ ꯉꯥꯛ ꯂꯩꯔ ꯇꯧꯔꯛꯀꯦ ꯊꯕꯛ ꯑꯃ ꯇꯧꯔꯤꯕ ꯍꯣꯏ ꯊꯝꯃꯒꯦ ꯍꯥꯏꯔꯒ ꯆꯤꯡꯈꯩꯁꯨ ꯊꯝꯈꯤ ꯂꯣꯌꯥ ꯌꯦꯟꯖꯥꯡꯗꯨ ꯁꯦꯝꯅ ꯂꯨꯁꯤꯕꯨ ꯁꯨꯝ ꯅꯤꯡꯁꯤꯡꯂꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯃꯈꯣꯟꯗꯨ ꯇꯥꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯥꯛꯇꯨ ꯌꯦꯡꯉꯤ ꯌꯦꯟꯖꯥꯡ ꯊꯣꯡꯅꯕ ꯑꯃꯨꯛ ꯀꯣꯟꯗꯨ ꯊꯥꯡꯒꯠꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯂꯣꯌꯥ ꯃꯃꯤꯠ ꯑꯗꯨ ꯐꯣꯟꯒꯤ ꯃꯥꯏꯀꯩꯗ ꯐꯩꯅ ꯌꯦꯡꯂꯒ ꯁꯤꯅ ꯑꯃꯨꯛ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯔꯦ ꯅꯪꯍꯧꯔꯩ ꯃꯇꯥꯒꯨꯝ ꯐꯠ ꯄꯥꯏꯈꯠꯂꯤ ꯁꯔ ꯂꯣꯌꯥ ꯍꯌꯦꯡ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯄꯣꯠ ꯈꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯉꯤ ꯑꯗꯨꯅ ꯅꯪ ꯌꯥꯔꯤꯈꯩ ꯅꯪꯒꯤ ꯇꯤꯝꯒ ꯐꯖꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯣꯏ ꯁꯔ ꯊꯝꯃꯒꯦꯀꯣ ꯐꯅꯤ ꯁꯔ ꯍꯥꯏꯔꯒ ꯊꯝꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯣꯌꯥ ꯆꯥꯛ ꯇꯣꯛꯇꯨꯅ ꯃꯥꯒꯤ ꯇꯤꯝ ꯈꯔꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯆꯤꯡꯂꯦꯟꯁꯨ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯃꯤ ꯃꯆꯥꯗꯤ ꯌꯥꯝ ꯄꯣꯡꯈ꯭ꯔꯦꯗ ꯐꯣꯟꯒ ꯑꯝꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯈ꯭ꯔꯕꯒꯤ ꯃꯑꯣꯡꯂꯕ ꯆꯤꯡꯂꯦꯟ ꯅꯪ ꯁꯤꯗꯤꯕ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯣꯏꯗ ꯂꯥꯛꯀꯦ ꯈꯜꯂꯝꯃꯤꯅꯤ ꯈꯟꯕ ꯈꯛ ꯂꯥꯛꯀꯦ ꯅꯠꯇꯕ ꯑꯗꯣ ꯂꯣꯌꯥ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯆꯪꯗ꯭ꯔꯤꯕꯣ ꯆꯪꯗ꯭ꯔꯤ ꯀꯌꯥꯝ ꯀꯨꯏꯅ ꯏꯃꯥ ꯄꯥꯕꯨꯡꯗ ꯁꯥꯎꯈꯤꯗꯣꯏꯅꯣ ꯃꯣꯏꯗꯤ ꯃꯇꯝꯅ ꯑꯗꯨꯝ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯒ ꯆꯠꯈ꯭ꯔꯅꯤ ꯅꯪ ꯑꯇꯩꯒꯤ ꯈꯟꯗ꯭ꯔꯁꯨ ꯏꯃꯥꯒꯤꯗꯤ ꯈꯔ ꯈꯜꯂꯣ ꯅꯪ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀꯣ ꯆꯤꯡꯂꯦꯟ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯁꯛ ꯉꯥꯛꯇꯕꯗꯤ ꯌꯥꯔꯣꯏ ꯑꯁ ꯅꯪꯕꯨ ꯉꯥꯡꯅꯕ ꯋꯥꯕꯁꯤꯗꯤ ꯇꯥꯏꯕꯪꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯃꯣꯏꯍꯦ ꯅꯪꯒ ꯉꯥꯡꯅꯗꯧ ꯁꯔꯨꯛꯅꯦ ꯑꯩ ꯀꯩ ꯃꯃꯥꯏ ꯑꯣꯏꯅ ꯅꯥꯟꯕꯅ ꯐꯩꯀꯣ ꯌꯥꯔꯦ ꯆꯤꯡꯂꯦꯟ ꯑꯩ ꯍꯣꯔꯦꯟ ꯇꯧꯔꯛꯀꯦ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯇꯧꯔꯤꯕ ꯇꯧꯖꯔꯣ ꯍꯥꯏꯔꯒ ꯆꯤꯡꯂꯦꯟ ꯊꯝꯈꯤ ꯂꯣꯌꯥꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯥꯏꯅꯕ ꯃꯐꯝꯗꯨ ꯌꯧꯗꯨꯅ ꯂꯩꯔꯝꯃꯤ ꯕꯣꯂꯦꯔꯣ ꯑꯃꯨꯕ ꯑꯃ ꯂꯥꯛꯄꯗꯨꯗ ꯂꯣꯌꯥꯅ ꯈꯥꯝꯃꯜꯂꯤ ꯃꯁꯛ ꯀꯥꯛꯂꯞꯅ ꯅꯨꯄꯥ ꯑꯅꯤꯗꯣ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯉꯝꯕꯅ ꯂꯣꯌꯥ ꯑꯣꯏꯔꯝꯕꯗ ꯉꯛꯅ ꯅꯪ ꯑꯃꯨꯛ ꯁꯤꯗ ꯅꯪꯕꯨ ꯂꯩꯁꯅꯥ ꯍꯣꯏꯅ ꯇꯥꯟꯊꯣꯛꯄꯤꯕꯗꯒꯤ ꯌꯥꯏꯉꯪꯄꯣꯛꯄꯤ ꯇꯥꯅ ꯆꯠꯂꯒ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯁꯦꯜ ꯅꯤꯕ ꯑꯃꯨꯛ ꯍꯧꯔꯕꯣ ꯅꯨꯡꯉꯥꯏꯇꯦꯗ ꯁꯦ ꯂꯥꯛꯑꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯅꯃꯤꯠꯇ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯁꯦꯜꯁꯦ ꯄꯤꯕꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯉꯝꯕ ꯃꯥꯒꯤ ꯄꯔꯁꯇꯒꯤ 500 ꯆꯠꯄꯤ ꯈꯔ ꯄꯨꯊꯣꯛꯂꯒ ꯁꯦ ꯂꯧꯁꯤꯜꯂꯣꯁꯦ ꯂꯣꯌꯥ ꯄꯩꯁꯥꯗꯨꯅ ꯉꯝꯕꯒꯤ ꯃꯥꯏꯗꯨꯗ ꯆꯥꯏꯁꯤꯜꯂꯝꯃꯤ ꯅꯪ ꯑꯩꯁꯦ ꯀꯅꯥꯅ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯉꯝꯕꯒꯤ ꯀꯣꯂꯔꯗ ꯄꯥꯏꯔꯝꯃꯤ ꯊꯧꯕꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯅꯪꯅ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯂꯝꯕꯤ ꯂꯝꯖꯥꯎꯁꯦ ꯇꯧꯔꯤꯁꯦ ꯃꯥꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯅꯪ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯇꯥꯟꯖꯥꯗꯨꯗ ꯅꯥꯀꯜꯂꯣꯝꯗꯒꯤ ꯏꯕꯨꯡꯉꯣ ꯂꯣꯌꯥ ꯑꯍꯨꯝꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯊꯣꯔꯛꯏ ꯉꯝꯕ ꯊꯧꯕꯗꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯑꯀꯤꯕ ꯐꯪꯅ ꯌꯦꯡꯂꯒ ꯃꯣꯏ ꯑꯅꯤ ꯌꯦꯡꯅꯗꯨꯅ ꯆꯅꯨ ꯃꯃꯤꯡ ꯑꯗꯨ ꯄꯜꯂꯛꯄꯗ ꯂꯣꯌꯥ ꯃꯈꯣꯏ ꯑꯅꯤꯗ ꯑꯉꯛꯄ ꯐꯪꯅ ꯌꯦꯡꯉꯛꯂꯝꯃꯤ ꯏꯕꯣꯇꯣꯝꯕꯤ ꯂꯨꯁꯤ ꯇꯞꯅ ꯂꯣꯌꯥ ꯍꯣꯏ ꯃꯅꯥꯛ ꯆꯪꯉꯛꯏ ꯂꯣꯌꯥ ꯃꯤꯠꯌꯦꯡ ꯁꯛꯐꯝꯗꯨ ꯍꯟꯗꯣꯛꯂꯒ ꯄꯥꯕꯨꯡ ꯍꯣꯏ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯂꯨꯁꯤ ꯅꯪꯒꯤ ꯑꯅꯥꯕꯗꯣ ꯐꯠꯇꯅ ꯀꯔꯤꯒꯤ ꯃꯄꯥ ꯊꯣꯛꯂꯛꯏꯅꯣ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ ꯑꯅꯤꯗꯨꯗꯤ ꯂꯨꯁꯤꯅ ꯃꯀꯣꯛꯇ ꯕꯦꯅꯦꯠ ꯁꯦꯠꯄꯗꯨ ꯎꯔꯒ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯌꯦꯡꯅꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯂꯨꯁꯤ ꯍꯩꯅꯗꯕꯅ ꯃꯄꯥꯒꯤ ꯈꯨꯗꯥꯡꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯝꯃꯤ ꯏꯕꯣꯇꯣꯝꯕꯤꯅ ꯏꯕꯨꯡꯉꯣ ꯑꯅꯤꯁꯤꯅ ꯀꯅꯥꯅꯣ ꯂꯣꯌꯥꯅ ꯃꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯣꯐꯤꯁ ꯌꯧꯒꯗꯕ ꯑꯗꯨꯗ ꯁꯨꯝ ꯋꯥꯔꯤ ꯇꯧꯔꯝꯃꯤꯖꯥꯠꯅꯤ ꯊꯧꯕ ꯉꯝꯕꯗ ꯌꯦꯡꯅꯗꯨꯅ ꯑꯩꯈꯣꯏꯕꯣ ꯂꯣꯌꯥꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯌꯧꯔꯣ ꯂꯨꯁꯤ ꯅꯥꯍꯟꯕ ꯌꯥꯗꯦꯀꯣ ꯃꯄꯥꯜꯗꯒ ꯌꯥꯝ ꯊꯣꯛꯀꯅꯨ ꯍꯣꯏ ꯍꯥꯏꯔꯒ ꯂꯣꯌꯥꯠꯀꯤ ꯇꯨꯡꯂꯣꯝꯗꯒꯤ ꯖꯤꯞꯁꯤ ꯑꯃ ꯂꯥꯛꯇꯨꯅ ꯊꯧꯕ ꯉꯝꯕꯕꯨ ꯄꯨꯈꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯒꯥꯔꯤꯗꯣ ꯂꯣꯌꯥꯅ ꯆꯦꯛ ꯇꯧꯕꯗ ꯍꯤꯔꯣꯏꯟ ꯅꯝꯕꯔ 4 ꯊꯦꯡꯅꯔꯝꯃꯤ ꯒꯥꯔꯤ ꯑꯗꯨ ꯅꯨꯄꯥ ꯑꯃꯅ ꯊꯧꯍꯜꯂꯛꯂꯝꯃꯤ ꯂꯣꯌꯥꯗꯤ ꯃꯥꯒꯤ ꯒꯥꯔꯤꯗ ꯂꯥꯛꯂꯝꯃꯤ ꯃꯊꯧꯃꯩꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯝꯃꯤ ꯉꯝꯕ ꯊꯧꯕ ꯃꯣꯏ ꯑꯅꯤꯅ ꯂꯨꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯎꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯂꯨꯁꯤꯗ ꯑꯉꯛꯄ ꯂꯣꯏꯅꯅ
ꯑꯀꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯆꯅꯨ ꯍꯥꯏꯅ ꯁꯣꯟꯊꯥꯡ ꯌꯩꯅ ꯁꯣꯟꯕꯗꯨ ꯇꯥꯕꯗ ꯂꯣꯌꯥꯒꯤ ꯋꯥꯈꯜꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯤꯡꯕꯒꯤ ꯏꯊꯤꯜ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯦ ꯑꯣꯐꯤꯁ ꯑꯗꯨ ꯌꯧꯈꯤꯕ ꯊꯧꯕ ꯉꯝꯕ ꯂꯣꯌꯥꯅ ꯖꯦꯜꯒꯤ ꯃꯅꯨꯡꯗ ꯏꯟꯁꯤꯜꯂꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯍꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯍꯤꯔꯣꯏꯟꯁꯦ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄꯅꯣ? ꯀꯅꯥꯒꯤ ꯈꯨꯊꯥꯡꯗ ꯊꯥꯗꯣꯔꯛꯄꯅꯣ? ꯊꯧꯕꯅ ꯑꯣꯐꯤꯁꯔꯅ ꯃꯗꯨ ꯍꯪꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ꯫ ꯀꯔꯤꯒꯤ ꯂꯩꯇꯕ? ꯍꯥꯏꯅ ꯃꯃꯥꯏꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯩꯁꯦ ꯀꯔꯤꯅꯤ ꯈꯜꯂꯤ? ꯅꯣꯏꯒꯨꯝꯕ ꯂꯩꯕꯥꯛꯁꯤꯒꯤ ꯇꯝꯊꯤꯔꯕ ꯃꯍꯤꯛ ꯑꯣꯏꯔꯤꯕ ꯅꯈꯣꯏꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯉꯝꯕ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯅꯉꯣꯟꯗ ꯋꯥꯔꯅꯤꯡ ꯀꯌꯥꯔꯛ ꯇꯧꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ꯫ ꯅꯣꯏꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯔꯕꯗꯤ ꯑꯩ ꯅꯈꯣꯏꯗ ꯈꯨꯠ ꯊꯥꯔꯣꯏ꯫ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ꯫ ꯉꯝꯕ ꯎꯁꯤꯠꯇꯅ ꯅꯪꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯅꯪ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯇꯤꯛ ꯑꯃꯗ ꯀꯔꯤ ꯇꯧꯕ ꯉꯝꯈꯤꯒꯦ? ꯍꯣꯏ ꯈꯪꯉꯤꯅꯦ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯂꯣꯌꯥꯒꯤ ꯏꯇꯤꯛꯁꯨ ꯈꯪꯍꯧꯔꯣ꯫ ꯑꯩꯅ ꯀꯌꯥꯃꯨꯛ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ꯫ ꯀꯅꯥ ꯂꯩ? ꯁꯔ ꯀꯔꯤ? ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯁꯦ ꯄꯨꯟꯁꯤꯜꯂꯣ꯫ ꯑꯅꯤꯗꯣ ꯂꯣꯌꯥꯗ ꯑꯃꯨꯛ ꯌꯦꯡꯅꯗꯨꯅ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕꯇꯃꯛ ꯍꯥꯏ ꯃꯃꯤꯠ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯂꯣꯌꯥꯅ ꯅꯨꯄꯥꯗꯨꯗ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯀꯔꯤꯝꯇ ꯃꯈꯥ ꯇꯥꯔꯝꯗ ꯊꯣꯛꯈꯤ꯫ ꯂꯣꯌꯥ ꯑꯅꯤꯗꯨ ꯆꯩꯅ ꯁꯥꯐꯨ ꯀꯟꯅ ꯌꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯩꯅꯥꯈꯣꯟꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯑꯌꯣꯏꯃꯥ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯆꯩꯅꯥꯈꯣꯜꯗꯨ ꯈꯥꯡꯖꯩ꯫ ꯃꯔꯤꯡꯖꯦꯜ ꯈꯥꯕ ꯃꯥꯟꯅꯗꯨꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯂꯣꯌꯥ ꯁꯥꯎꯅ "ꯑꯣ ꯌꯥꯝꯅ ꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕꯩ ꯋꯥꯅꯤꯅꯦ" ꯍꯥꯏꯔꯒ ꯃꯃꯥꯏ ꯑꯅꯤꯗꯨꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯇꯨꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯔꯝꯃꯤ꯫ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯑꯅꯤꯗꯨ ꯍꯥꯏꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯅꯤꯗꯨ ꯃꯃꯤꯠ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯄꯤꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯣꯔ ꯍꯣꯜꯍꯟꯗꯨꯅ ꯍꯥꯏꯍꯜꯂꯤ꯫ ꯉꯝꯕ ꯁꯣꯔꯗꯨ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗꯅ "ꯑꯩꯈꯣꯏ ꯄꯥꯕꯨꯡ CMꯒ ꯄꯨꯜꯂꯒ ꯇꯧꯕꯅꯤ꯫ ꯄꯣꯠꯁꯤꯅ ꯎꯌꯣꯛ ꯆꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯂꯧꯔꯛꯄꯅꯤ꯫ ꯑꯣ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ, ꯅꯣꯏ ꯑꯅꯤ ꯉꯁꯥꯏ ꯅꯨꯄꯤꯗꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ?" ꯑꯅꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯂꯒ ꯑꯃꯅ ꯑꯃ ꯌꯦꯡꯅꯤ꯫ "ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯅꯣꯏꯅ ꯃꯥꯕꯨ ꯀꯔꯥꯏꯗ ꯀꯔꯤ ꯃꯔꯝꯗꯒꯤ ꯈꯪꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯍꯥꯏꯗ꯭ꯔꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯄꯣꯠꯁꯤꯒ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐ꯭ꯂꯥꯁ ꯇꯧꯒꯅꯤ꯫ ꯑꯗꯨꯒ ꯅꯣꯏꯒꯤ ꯂꯥꯏꯐꯇ ꯁꯣꯛꯍꯟꯒꯅꯨ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯁꯦꯡꯅ ꯈꯨꯝꯃꯨ." "ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ." "ꯑꯩꯈꯣꯏꯅꯕꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯉꯁꯤꯇ ꯎꯔꯒ?" ꯂꯣꯌꯥ ꯈꯔ ꯁꯥꯎꯒꯠꯂꯛꯇꯨꯅ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛ ꯂꯥꯎꯅ "ꯑꯣ ꯅꯣꯏ ꯈꯪꯗꯦ? ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯣꯏꯅ ꯉꯁꯥꯏ ꯄꯟꯈꯤꯕ ꯆꯅꯨ ꯍꯥꯏꯕꯗꯨꯅ ꯀꯅꯥ? ꯅꯨꯄꯤꯗꯨ ꯀꯥꯏꯗꯒꯤꯅꯣ? ꯅꯣꯏꯒ ꯃꯥꯒ ꯀꯔꯝꯕꯅ ꯊꯦꯡꯅꯈꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ." ꯑꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯃꯆꯤꯟ ꯑꯅꯤꯗꯣ ꯀꯥꯡꯒꯦ ꯍꯥꯏꯅ ꯂꯦꯡꯉꯤ, ꯑꯗꯨꯕꯨ ꯉꯥꯡꯊꯣꯛꯄꯗꯤ ꯉꯝꯗꯦ꯫ "ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ?" ꯊꯧꯕ ꯂꯠꯂ ꯇꯧꯅ ꯍꯥꯏꯔꯒꯦ꯫ "ꯃꯥ ꯍꯧꯖꯤꯛ ꯀꯥꯏ ꯂꯩ ꯈꯪꯕ꯭ꯔꯥ? ꯅꯣꯏꯒ ꯃꯥꯒ ꯊꯦꯡꯅꯈꯤꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯒꯗꯕꯅꯤ." ꯂꯣꯌꯥꯗꯣ ꯐꯣꯟꯗ ꯔꯦꯀꯣꯔꯠ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯉꯝꯕ ꯂꯣꯌꯥꯅ ꯔꯦꯀꯣꯔꯠ ꯇꯧꯕꯗꯨ ꯈꯪꯂꯗꯅ "ꯔꯦꯀꯣꯔꯠꯇꯗꯤ ꯇꯧꯕꯤꯒꯅꯨ." "ꯀꯔꯤꯒꯤ ꯇꯧꯗꯕ?" ꯉꯝꯕꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯒ ꯍꯥꯟꯅ ꯈꯪꯅꯈꯤꯕ ꯂꯩꯇꯦ꯫ ꯅꯣꯡꯃ ꯑꯩꯈꯣꯏ CMꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈꯤꯕꯒꯤ ꯃꯇꯝ ꯑꯣꯏꯗꯣꯏꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏ, ꯑꯩꯈꯣꯏ ꯇꯥꯃꯣ ꯊꯧꯕ ꯍꯣꯏ, ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯏꯕꯣꯍꯜ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯒꯤ ꯀ꯭ꯋꯥꯔꯇꯔꯗ ꯀꯧꯔꯝꯃꯤ꯫ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯄ꯭ꯔꯦꯝꯅ ꯃꯌꯥꯝꯅ ꯍꯔꯥꯎ ꯑꯗꯣꯝꯁꯤꯡꯒꯤ ꯆꯤꯟꯈ꯭ꯔꯕ ꯊꯕꯛꯁꯤꯡꯕꯨ ꯍꯨꯟꯗꯣꯛꯂꯒ ꯂꯥꯛꯄꯤꯕꯁꯨ ꯌꯥꯎꯔꯝꯗꯣꯏꯅꯤ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ." ꯊꯧꯕꯅ "ꯁꯔ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯑꯃꯗꯨꯒꯤ ꯗꯤꯁꯀꯁꯟ ꯅꯠꯇꯕ꯭ꯔꯥ?" "ꯅꯠꯇꯦ, ꯉꯁꯤꯗꯤ ꯑꯩꯅ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ, ꯇꯨꯡꯒꯤ ꯏꯆꯥꯒꯤ ꯌꯥꯏꯐꯅꯕ ꯈꯟꯅꯕ ꯊꯧꯔꯝꯅꯤ." ꯉꯝꯕꯅ "ꯀꯔꯝꯕ ꯈꯟꯅꯕ ꯊꯧꯔꯝ? ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯃꯔꯝꯗ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯕꯨ ꯌꯥꯎꯗꯧꯔꯤꯕ?" ꯇꯣꯂꯦꯟꯅ "ꯁꯔ ꯇꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤꯅ ꯑꯌꯦꯠꯄ ꯑꯐꯕ ꯄꯤꯅꯕ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ? ꯑꯗꯨꯒ ꯁꯔꯒꯤ ꯏꯆꯥꯅ ꯀꯔꯤ ꯇꯧꯗꯅ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯅꯨꯡꯁꯥ ꯊꯤꯕꯤꯔꯤꯕꯅꯣ?" ꯄ꯭ꯔꯦꯝꯅ "ꯆꯨꯝꯃꯤ ꯅꯣꯏꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ꯫ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯄꯤꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ, ꯂꯩꯁꯨ ꯂꯩꯍꯜꯂꯣꯏ꯫ ꯏꯆꯥꯅ ꯑꯋꯥꯕ ꯇꯥꯈꯤꯕ, ꯃꯥꯅ ꯂꯩꯈꯥ ꯇꯥꯈꯤꯕ ꯍꯥꯏꯕꯁꯦ ꯃꯄꯥ ꯑꯣꯏꯕ ꯑꯩꯒꯤꯁꯨ ꯂꯩꯈꯥ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ." ꯏꯕꯣꯍꯜꯅ "ꯑꯩꯈꯣꯏ ꯁꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯕꯤꯌꯨ." ꯄ꯭ꯔꯦꯝꯅ "ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯅꯣꯏꯅꯁꯨ ꯍꯥꯟꯅ ꯈꯪꯉꯝꯒꯅꯤ꯫ ꯑꯩꯈꯣꯏ ꯁꯔ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯂꯦꯅꯥꯒ ꯑꯩꯒꯤ ꯏꯆꯥꯒ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕ, ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯕ, ꯂꯋꯥꯏ ꯂꯣꯛꯊ꯭ꯔꯥꯎꯗꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯕ ꯂꯝꯖꯥ ꯁꯔꯥ ꯑꯃꯒꯤ ꯃꯆꯥꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯥꯗꯧꯒꯤ ꯇꯧꯕꯅ ꯍꯧꯖꯤꯛ ꯏꯆꯥꯅ ꯑꯍꯜ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥ ꯐꯥꯎꯕ ꯄꯟꯕ ꯌꯥꯗ꯭ꯔꯦ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ
ꯑꯗꯨꯒ ꯑꯦꯖꯨꯀꯦꯁꯟꯒꯤ ꯃꯉꯥꯜꯁꯨ ꯌꯥꯎꯗꯕ ꯅꯨꯄꯤ ꯑꯗꯣ ꯀꯔꯝꯅ ꯑꯩꯒꯤ ꯌꯨꯝꯁꯤꯒꯤ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯋꯥꯗꯤ ꯃꯔꯨ ꯐꯪꯅ ꯐꯨꯛꯇꯠꯈꯤꯕ ꯄꯥꯝꯃꯤ ꯊꯧꯕꯅ ꯑꯣ ꯁꯔꯒꯤ ꯋꯥꯁꯤ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯔꯦ ꯁꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯒꯥꯏꯒꯦ ꯇꯧꯔꯤꯕ ꯅꯨꯄꯤꯗꯣ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯃꯛꯅꯤ ꯉꯝꯕꯅ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ ꯑꯩꯈꯣꯏ ꯊꯧꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯑ ꯂꯣꯏꯔꯦꯗꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡ ꯂꯩꯐꯝꯗꯨꯒ ꯃꯔꯨꯑꯣꯏꯕ ꯃꯁꯛ ꯈꯪꯗꯕ ꯌꯥꯔꯣꯏꯅꯦ ꯄ꯭ꯔꯦꯝꯅ ꯃꯥꯒꯤ ꯐꯣꯟ ꯄꯨꯊꯣꯔꯛꯇꯨꯅ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯅ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ ꯈꯟꯗꯨꯅ ꯏꯆꯥꯅꯨꯄꯥꯗꯒꯤ ꯐꯣꯇꯣ ꯊꯥꯍꯜꯂꯛꯄꯅꯤ ꯉꯝꯕ ꯊꯧꯕ ꯑꯅꯤꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯣꯇꯣꯗꯨ ꯌꯦꯡꯉꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯗ ꯉꯥꯎꯕ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅꯤ ꯑꯗꯨꯕꯨ ꯃꯍꯧꯁꯥꯒꯤ ꯈꯨꯗꯣꯜꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯥꯝꯃꯕꯗꯤ ꯑꯣꯏꯍꯟꯅꯤꯡꯗꯕ ꯀꯌꯥ ꯊꯣꯛꯍꯟꯅꯤꯡꯗꯕ ꯀꯌꯥ ꯊꯣꯔꯛꯏ ꯉꯝꯕ ꯊꯧꯕ ꯑꯅꯤꯁꯤ ꯑꯃꯣꯝ ꯎꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨꯅꯤ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯗꯦ ꯑꯃꯅ ꯑꯃꯗꯒꯤ ꯇꯥꯗꯦ ꯉꯝꯕꯗꯒꯤ ꯊꯧꯕꯅ ꯆꯍꯤ ꯈꯔ ꯍꯜꯂꯤ ꯑꯗꯨꯕꯨ ꯑꯅꯤꯁꯤ ꯃꯃꯥꯟꯅꯕꯗꯧꯅ ꯂꯣꯏꯅꯩ ꯉꯝꯕ ꯐꯣꯇꯣꯗꯨ ꯎꯕꯗ ꯀꯩꯅꯣ ꯃꯁꯛꯁꯤꯗꯤ ꯑꯩꯐꯥꯎ ꯉꯥꯎꯔꯦ ꯊꯧꯕꯅ ꯍꯣꯏꯅꯦ ꯃꯁꯛꯁꯤꯗꯤ ꯀꯅꯥꯒꯤ ꯕꯂꯥ ꯁꯣꯃꯥ ꯕꯤꯖꯨꯒꯗꯤ ꯂꯣꯏ ꯂꯩꯍꯧꯔꯦ ꯏꯪꯅ ꯐꯖꯩꯅꯦ ꯅꯨꯄꯤ ꯊꯤꯗꯅ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯃꯥꯗꯧ ꯐꯖꯕ ꯑꯃꯠꯇꯕꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯑꯗꯣ ꯁꯔꯅ ꯑꯁꯨꯛ ꯐꯖꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯁꯦ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯈꯤꯗꯣ ꯁꯔꯨꯛ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯉꯝꯕ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯊꯧꯕꯒꯤ ꯃꯤꯠꯃꯥꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯏꯁ ꯄꯥꯈꯪ ꯁꯔꯤ ꯅꯪꯅꯁꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯁꯨ ꯄꯥꯝꯃꯤꯅꯦ ꯌꯥꯔꯦꯀꯣ ꯅꯪ ꯄꯥꯈꯪ ꯁꯔꯤꯗꯨꯅ ꯑꯗꯨꯝ ꯁꯥꯔ ꯂꯩꯈꯣ ꯉꯝꯕ ꯑꯩꯒꯤ ꯁꯕꯖꯦꯛꯅꯤ ꯁꯤꯗꯤ ꯀꯔꯤ ꯑꯉꯥꯡ ꯉꯈꯥ ꯅꯪꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯅꯨꯄꯤꯈꯩ ꯂꯣꯏ ꯀꯣꯏꯁꯤꯜꯂꯒ ꯑꯩꯉꯣꯟꯗꯁꯨ ꯃꯨꯛꯏꯅꯤꯅꯦ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯂꯩꯁꯥꯕꯤ ꯑꯁꯦꯡꯕꯔ ꯁꯦꯡꯗꯕ꯭ꯔꯁꯨ ꯈꯪꯗꯕ ꯃꯣꯏ ꯃꯌꯥꯝꯗꯣ ꯊꯦꯡꯅꯅꯤ ꯈꯟꯕꯗꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗꯅ ꯆꯨꯛ ꯁꯥꯔ ꯂꯩꯔꯤꯁꯦ ꯄ꯭ꯔꯦꯝꯅ ꯑꯅꯤꯗꯨꯒꯤ ꯃꯔꯩ ꯃꯈꯥ ꯁꯥꯝꯊꯔꯒ ꯂꯩꯔꯅꯤ ꯈꯟꯕꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯋꯥꯁꯦ ꯃꯐꯩ ꯑꯃ ꯆꯠꯈꯤꯗꯣꯔꯦ ꯇꯁꯦꯡꯅ ꯑꯣꯏꯒꯗꯕ ꯉꯥꯡꯅꯁꯤ ꯊꯧꯕꯅ ꯁꯔ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯊꯥꯖꯕꯤꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯐꯥꯒꯤ ꯇꯧꯅꯕꯁꯤꯗ ꯑꯩꯈꯣꯏ ꯁꯥꯔꯅ ꯂꯥꯟꯅ ꯈꯟꯕꯤꯔꯦ ꯁꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯍꯟꯖꯒꯅꯤ ꯉꯝꯕꯅ ꯃꯥꯅꯦ ꯁꯔ ꯀꯩꯗꯧꯕꯒꯤ ꯁꯔꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣꯏꯗꯧꯔꯤꯅꯣ ꯑꯩꯈꯣꯏ ꯊꯧꯕ ꯑꯩꯈꯣꯏꯅꯤ ꯂꯩꯔꯤꯕꯁꯤꯗꯤ ꯁꯔꯒꯤ ꯊꯕꯛꯁꯤ ꯉꯁꯤꯃꯛ ꯄꯥꯡꯊꯣꯛꯆꯧ ꯍꯥꯏꯔꯤꯕ꯭ꯔꯥ ꯁꯔꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯤꯔꯣ ꯄ꯭ꯔꯦꯝ ꯃꯥꯏꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯒꯤꯗꯤ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄ ꯄꯥꯝꯂꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯃꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯈꯔ ꯈꯨꯌꯧꯅꯔꯅꯤ ꯑꯗꯨꯅ ꯊꯕꯛꯁꯦ ꯍꯌꯦꯡꯃꯛ ꯄꯥꯡꯊꯣꯛꯄ ꯑꯩ ꯄꯥꯝꯃꯤ ꯅꯣꯏ ꯑꯅꯤ ꯀꯌꯥꯅꯣ ꯑꯄꯥꯝꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯑꯩ ꯑꯃꯗꯤ ꯏꯃꯨꯡꯅ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯗꯧ ꯁꯔꯨꯛ ꯑꯩꯒꯤ ꯏꯔꯜ ꯀꯌꯥꯁꯨ ꯇꯤꯡꯁꯅꯨ ꯃꯗꯨꯗ ꯑꯩ ꯀꯔꯤꯁꯨ ꯃꯟꯇꯤꯛꯅꯔꯣꯏ ꯑꯗꯨꯕꯨ ꯅꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯂꯛꯀꯗꯕ ꯇꯤꯡꯈꯪ ꯇꯨꯡꯕꯧ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯕ ꯌꯥꯔꯣꯏ ꯊꯧꯕꯅ ꯁꯔꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏꯅ ꯑꯄꯥꯝꯕ ꯑꯦꯃꯥꯎꯟꯇꯨ ꯀꯌꯥꯅꯣ ꯍꯥꯏꯔꯣ ꯑꯩ ꯅꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯊꯥꯖꯤꯜꯂꯛꯑꯒꯦ ꯉꯝꯕ ꯊꯧꯕ ꯍꯥꯏꯐꯦꯠ ꯅꯤꯡꯅꯤ ꯊꯧꯕꯅ ꯁꯔ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯖꯔꯛꯀꯦ ꯐꯔꯦ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯊꯧꯕꯒꯤꯗꯃꯛ ꯗꯦꯜꯂꯤ ꯆꯠꯂꯨꯕ ꯇꯥꯔꯦ ꯑꯩꯁꯨ ꯑꯁꯨꯝꯅ ꯇꯨꯡꯃꯥꯡ ꯊꯪꯅꯗꯨꯅ ꯊꯣꯔꯛꯂꯤ ꯉꯝꯕꯅ ꯊꯧꯕꯗ ꯇꯥꯃꯣ ꯍꯌꯦꯡꯒꯤ ꯊꯕꯛꯁꯤꯗꯤ ꯇꯥꯃꯣ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ ꯊꯕꯛꯇꯨꯗꯤ ꯉꯝꯕ ꯑꯩꯒꯤ ꯑꯔꯧꯕ ꯁꯕꯖꯦꯛꯅꯤ ꯊꯧꯕꯗꯣ ꯃꯃꯤꯠ ꯁꯦꯞꯀꯠꯅ ꯌꯦꯡꯂꯛꯂꯒ ꯑꯉꯥꯡꯅꯅꯦ ꯑꯍꯟ ꯌꯥꯝ ꯁꯥꯅꯨ ꯑꯔꯦꯝꯕꯗ ꯁꯥꯏꯅꯤꯀꯣ ꯏꯁ ꯑꯉꯥꯡ ꯃꯥꯅ ꯅꯨꯄꯤꯒꯁꯨ 10-20 ꯀꯣꯏꯕ ꯁꯥꯔꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯍꯤꯔꯝꯁꯤꯗ ꯗꯤꯒ꯭ꯔꯤꯅꯤ ꯇꯧꯔꯛꯂꯤꯕꯁꯦ ꯀꯩ ꯀꯥꯟꯗꯕꯗ ꯐꯔꯦ ꯍꯌꯦꯡ ꯐꯥꯎꯅꯔꯁꯤ ꯆꯠꯂꯦ ꯍꯥꯏꯔꯒ ꯊꯧꯕ ꯆꯠꯈꯤ ꯉꯝꯕꯁꯨ ꯊꯧꯕꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯕ ꯉꯝꯕ ꯍꯥꯏꯅꯗꯨꯅ ꯃꯣꯏꯒꯤ ꯃꯤ 3-4 ꯄꯨꯔꯛꯇꯨꯅ ꯃꯣꯏꯔꯥꯡꯂꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯑꯝꯃꯤ ꯉꯝꯕꯅ ꯑꯩꯗꯤ ꯅꯨꯄꯤꯁꯦ ꯇꯔꯥꯏꯅ ꯃꯥꯡꯍꯟꯕꯗꯤ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯨꯄꯤꯗꯨꯗꯒꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯟꯅ ꯂꯧꯍꯧꯕꯁꯤꯅꯤ ꯑꯩꯒꯤ ꯋꯥꯗꯤ ꯃꯌꯥꯝꯗꯨ ꯉꯝꯕꯒꯤ ꯋꯥꯗꯨꯗ ꯄꯨꯂꯞ ꯌꯦꯡꯉꯤ ꯑꯗꯨꯒ ꯊꯧꯕꯅ ꯅꯪ ꯑꯃꯀꯣ ꯆꯩ ꯌꯥꯝꯅꯤꯀꯣ ꯅꯨꯄꯤ ꯐꯖꯕꯗꯒ ꯉꯥꯎꯔꯗꯅ ꯆꯍꯤꯗꯤ ꯁꯨꯗꯅ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯈꯪꯉꯕ ꯏꯁ ꯄꯥꯈꯪ ꯁꯔꯤ ꯅꯪꯅ ꯀꯩ ꯈꯪꯗꯅ ꯇꯥꯟꯖꯥꯗꯨꯗ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯅꯨꯄꯤ ꯑꯃ ꯇꯔꯛ ꯆꯠꯄꯗꯨ ꯎꯔꯝꯃꯤ ꯀꯩꯊꯦꯜꯗꯒꯤ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯂꯩꯔꯨꯕꯗꯒꯤ ꯃꯌꯨꯝ ꯍꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯒꯥꯔꯤꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯈꯔ ꯆꯠꯈꯠꯂꯒ ꯈꯥꯝꯃꯤ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯅꯤ ꯊꯧꯕ ꯃꯥꯒꯤ ꯐꯣꯟ ꯄꯨꯊꯣꯔꯛꯇꯨꯅ ꯄ꯭ꯔꯦꯝꯅ ꯊꯥꯔꯛꯈꯤꯕ ꯐꯣꯇꯣꯗꯨ ꯌꯦꯡꯉꯤ ꯃꯥꯅꯤꯅꯦ ꯁꯤꯅꯤꯅꯦ ꯅꯣꯏ ꯈꯔ ꯀꯨꯝꯗꯧ ꯑꯗꯨꯒ ꯐꯥꯔ ꯄꯨꯔꯛꯑꯣ ꯃꯅꯤꯡꯗ ꯇꯣꯡꯉꯤꯕ 3ꯗꯨ ꯀꯨꯝꯊꯔꯛꯇꯨꯅ ꯅꯨꯄꯤꯗꯨ ꯐꯥꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯛꯈꯤ ꯅꯨꯄꯤꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯀꯤꯕꯣꯏ ꯄꯥꯈꯠꯄꯣꯏ ꯂꯥꯎꯏ ꯃꯤ ꯇꯥꯅꯕꯅꯤ ꯍꯥꯏꯅ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯀꯅꯥ ꯂꯩꯒꯦ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯉꯝꯕꯅ ꯅꯣꯏꯕꯨ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯨꯅꯦ
ꯊꯧꯕꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯂꯧꯕꯨꯛꯇ ꯁꯪ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯧꯕ ꯒꯥꯔꯤꯗꯨ ꯁꯪꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯧꯖꯤꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨ ꯃꯅꯨꯡꯗꯨꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯃꯣꯏꯒꯤ ꯍꯩꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯎꯕꯗ ꯀꯤꯅ ꯌꯦꯡꯂꯒ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯀꯞꯂꯤ꯫ ꯇꯥꯃꯣ, ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯐꯥꯔꯤꯕ? ꯑꯩꯕꯨ ꯅꯆꯟꯃꯛꯅꯤ ꯈꯟꯕꯤꯌꯨ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯉꯝꯕꯅ ꯍꯣꯏꯕ ꯊꯥꯗꯣꯛꯀꯦ, ꯅꯪ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯁꯦ ꯊꯨꯡꯍꯟꯈꯣꯕ ꯑꯗꯨꯒ ꯊꯥꯗꯣꯛꯀꯦꯕ ꯍꯥꯏꯅ ꯉꯝꯕ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥ ꯁꯣꯛꯀꯦ ꯇꯧꯏ꯫ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯅꯨꯄꯥ 5 ꯃꯣꯏꯒꯤ ꯈꯨꯠꯇ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯤꯗꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯔꯥꯛ ꯇꯝꯕꯤꯈꯤ꯫ ꯃꯗꯨꯗ ꯉꯝꯕꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯨ ꯂꯧꯔꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯀꯞꯅ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯆꯒꯦ ꯇꯧꯕꯁꯨ ꯉꯝꯖꯔꯝꯗꯦ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯕꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯔꯨꯃꯥꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯉꯛꯁꯝꯗ ꯂꯥꯛꯈꯠꯂꯒ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯣ ꯃꯅꯥꯛ ꯅꯛꯄ ꯇꯨꯔꯦꯜ ꯑꯃꯗ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯉꯝꯕꯅ ꯍꯦꯂꯦꯅꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯂꯅꯤ꯫ ꯍꯦꯂꯦꯅꯥ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯣꯌꯥꯗꯣ ꯋꯥꯔꯤ ꯇꯥꯕ ꯂꯣꯏꯕꯒ ꯈꯪꯍꯧꯗꯅ ꯄꯦꯟꯗꯕ ꯑꯃꯗꯤ ꯅꯤꯡꯉꯝꯗꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯑꯅꯤꯗꯣ ꯂꯣꯌꯥꯒꯤ ꯃꯇꯧꯗ ꯀꯤꯅ ꯌꯦꯡꯅꯩ꯫ ꯂꯣꯌꯥꯅ ꯑꯃꯨꯛ ꯃꯣꯏ ꯑꯅꯤꯗ, ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯇꯨ ꯀꯔꯥꯏꯗ ꯌꯥꯎꯏ?